Union Home Minister Amit Shahna Imphal leiringai ngasi ayuk pung nipan makhairom tabo matamda Dinku Road ki awang thangba nakalda leiba khongsai bengda yum ani mai thakre yum mai sakle haibagi pau hek phangbaga police amadi fire service ki kangbu sangsinduna mai kanbagi thabak chathaki haidi ngarang numidang pung 8:12 tabo matamda Imphal la thunglakiba Union Home Minister Amit Shah ngasi ayuk pung 8 rom tabo matamda lamdam asigi maira paibi singa unaduna Ras Bhavan da wari sanakre ayuk pung 13 makhai fawgi manungda Churachandpur da chatuna mafam adugi CSO sing amadi atai lusingba singa unaduna wari sanaragani haidi khongchat aduda Union Minister of State for Home Nityananda Rai Chief of Army Staff General Manoj Pandey amadi Eastern Command Army Chief Lieutenant General RP Kalita Saruk yagani haidi Kuki khulai faiba singna nahal numidang yum mai thabaga loidana numai kapsin bagi thodokta numai maruna panbadagi soktuna Ras Medi City da laikan nakiba miyoi ama ngarang numidang laikan da bangamdana laikhidraba miyoi adugi maming mayengbam kerojit kawi masagi sahi 13 sure pangal tabidagi ni haidi Hojik thokliba kangluk ki oiba irang asidang micham miyang ngaknabani haiduna Central Paramilitary Force sing na sathariba thawong sing yaning day Manipur ki Paramilitary Force sing lothok bikro makogi mahut State Force na oina ngakan biu amadi kuki terrorist sing Manipur ki maru fangna muthat kadabani haibagi dabi dauduna ngarang dagi ngasi fawba Thawal District ki Yaripok Kaitel Yaripok Bisnunaha Sifai Laikai Laimanai Top Singtha amadi Yaripok Bamul Laikai gi maira paibi sing punna thoraktuna Indian Army sanglak payaroi haina thingbagi thabak sathari Inja marina khoi nga hujik ko ngak sai je Indian Army amok sangoi khoi thawai thane ba khoi State Force khoi gi leijari Manipur Rifle IRB amadi khoi gi Manipur ki police na khoi ngak bi sen biyo nu na jagade khoi Indian Army da thaja balai tre asi hai wafam je khoi gi India government na khoi ngasi bok tasan da lai ba se khoi Manipur gi amak oina khoi maitai masa moina mama ama oina khoi khang ngamde sa sing gi tamakta khoi tungi yubijan gi tamakta khoi hingauna pa gi tamakta khoi Manipur praja miyam bo khoi gi Manipur government atumi lai thokoi mathau ta de hojik aduna atuba matamda khoi mama oibi sing khoi kapi bala oiba ngasi gi isa State asigi Imphal West amari East District Security Force ki kangbuna irang mafung fana laksin bangamlak padagi ngasi ayuk pung mga dagi pung 13 fawba curfew komthok lingai serakta district ani asida leiba oil pump sing open cell oina hangduna miyamda thau phanganki miyamna sunongda sangdraba yadraba potlam sing leisinaki ngarang nungthil pung 3:10 mangarong tarakpada Kangpopi district ki Mafo police station ki manung chanba nongkok kaithel manbidagi itham morang puren tab lambi gi kuki kulda ngarang nungthil pung 3:10 mangarom tab matamda Kangpopi district ki Mafo police station ki manung chanba nongkok kaithel manbidagi itham purel tab lambi gi kuki kulda Manipur CDO gi team amada kuki terrorist sing the ambush torcre CDO na khut hannana ba hona bada BSF kangbu amana thingbadagi CDO singa ungkhatna kre khulai faiba singna plan tawduna thamlamba bom pokhairak pada commando gi BP Gypsy akai atoi thokre ngarang numidang lamdam asigi tongan mafam singda miyamna sangsin khiba khongjang manungda tongan lambi singda faijilamba uwa nung mai tharambagi mafam sing ngasi ayuk police ki kangbuna lokthokpa amadi sit sengbagi thabak chathakre singjamai singa mathaki lambi gi nak yetanung amadi sekna sambal kharam badagi miyamna sathok chasinda kudung sadaba kaya mayokna hankre Manipur Student Association of Delhi Masana ngarang Union Home Minister Amit Shah da hojik Manipur da oiriba irang asigi akhanaba meeting sangbi bagal loinana santi hanjel hanana ba memorandum pisintre memorandum aduda me ohum dagi thokibe irang asida miyoi humbudraga mangagi mathakta laikidre miyoi lising nifu romna laifam leitre haina palli haini Hojik Delhi da laibaga loinana JNU gi professor oiriba Dr. Bimol Akoizam gi JNU gi campus da laiba yum gi thongal da thamba car masak khangdaba kuki daha sing oigani haina chingnaba singna ngarang numidang thugairam le hairi sakhangdaba sing aduna car adugi saruk khara thugaiduna amang ata thokalam kiba matam aduda Dr. Bimol Akoizam hojik Manipur da thokliba irang asigi matangda NDTV da wangang ningai matam dani hairi
Nauria Pakang Lakpa Kendrigi MLA SKB gi Ningthemsa Karongda leiba mayumda nahal tongan no maikaidagi lakiba Kendrigi miyamna hojik lamdam asida thokleba irang asiga mari leinana memorandum pisinkhre hairi adum oinamak pamdaba thodok sing thoktanaba police ki kangbuna akanba mongda ngak senki mioi kharadi police na Ningthemsa Karongda thattuna thamki hairi Hojik lamdam asida thokleba thodok asigi matangda Bharat ki President Draupadi Murmu ga ngasi ayuk MPCC gi mihut kangbu amaga unaba aduda CLP gi member O Ibobi MPCC gi President K Megasandra CWC gi member Gai Khangam MLA K Ranjit TS Lokeshwar MPCC gi VP Hareswar Gwasami AICC gi Luchingba Singh Arjun Kharge Rahul Gandhi amadi Fact Finding Committee gi member sing President Draupadi Murmu ga unaba aduda MPCC gi maikei digi hojik Manipur da thokleba irang asigi matangda report ama pisingani amadi meeting sangbina basu taksingani hairi Social media da aranba pau sandokpa asi Manipur da hojik leiriba law and order gi fibam da hakthengna senai haina logani amadi makoi gi mathakta social media act ki makhada action lokhat hangani haina Manipur lenga ki chief secretary Vinit Joshi na order ama thokre serona duna makha taribadi hojik social media da thengnari bu wafam sing ayambana aranba amadi tonga di yumpham oibana ayamba oiri maramaduna Manipur gi manung amadi mapal oirabasu group natraga lanai oirabasu chap chana action logani hairi Social media da aranba pau sandokpa asi Manipur da hojik leiriba law and order gi fibam da hakthengna senai haina logani amadi makoi gi mathakta social media act ki makhada action lokhat hangani haina Manipur lenga ki chief secretary Vinit Joshi na order ama thokre serona duna makha taribadi hojik social media da thengnari bu wafam sing ayambana aranba amadi tonga di yumpham oibana ayamba oiri maramaduna Manipur gi manung amadi mapal oirabasu group natraga lanai oirabasu chap chana action logani hairi Kuki Mizo Mar Jomi Group ki tongan civil society sing amadi student organization singi apunba forum ama oiriba indigenous tribal leaders forum ITLF na hojik Manipur da thokliba irang asiga mari leinana chief minister N Biren CM pham thadoknaba amadi Manipur da president rule thamnanaba dabi tawkre loinana lamdam asida thokliba irang asigi responsible khudingmak chief minister N Biren pugadabani haina su hairakli Indian Army ki kangbuna hojik thokliba irang asiga mari leinana haukiba nongaijing numitta Imphal East District ki tongan mafam sing Sanasabi Gwaltabi Sabunkhol Khunau YKPI da satakiba operation da khulai paiba miscreant kungani toy khulai amadi warlike resource singa konana fagat pangam le hairi official oiba pau amana hai harba miyoi sing adu afaba makalgi automatic weapons sing sizinaduna yum mai thananaba honaba amadi army da khut hananaba honaba singni harba sing adudagi 12 bore double barrel rifle manga single barrel rifle ahom country made double barrel bore ama muzzle loaded weapon ama warlike store sing fagat pangam ki hairi harba sing adu Manipur police da khusina kre hairi